ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯇꯣꯞ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ MBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ 739 ꯁꯨꯕ ꯁꯔꯨꯛꯗ ꯄꯨꯗꯨꯅ ꯂꯥꯛꯆꯩ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯅꯤ ꯑꯃꯗꯤ ꯃꯅꯥꯏꯔꯣꯏꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯅꯧꯅ ꯊꯨꯡꯂꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯎꯔꯕ ꯀꯖꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯋꯥꯔꯤ ꯀꯌꯥ ꯈꯟꯅꯔꯤ ꯀꯔꯝ ꯇꯧꯅ ꯄꯣꯔꯥꯝ ꯑꯁꯤ ꯌꯥꯁꯤ ꯀꯔꯝꯅ ꯄꯨꯔꯦꯟ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯟꯗꯥ ꯁꯦꯜꯂꯒ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯇꯛꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯅ ꯑꯃ ꯍꯥꯏꯅꯔꯤ ꯈꯨꯜꯂꯥꯛꯄ ꯃꯅꯤꯅ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯜꯂꯥꯛꯄ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯇꯪ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯡꯅꯨꯡ ꯃꯅꯨꯡꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯈꯨꯜꯂꯥꯛꯄꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯈꯨꯜꯂꯥꯛꯄ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯩꯁꯨ ꯈꯪꯏ ꯑꯩ ꯏꯁꯥꯒ ꯍꯛꯊꯦꯡꯅꯅ ꯁꯥ ꯃꯄꯥꯡꯒꯜ ꯃꯌꯣꯛ ꯌꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯌꯥꯝꯂꯕ ꯈꯨꯜ ꯇꯔꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯍꯧꯖꯤꯛ ꯄꯨꯔꯦꯟ ꯈꯨꯜꯒꯤ ꯑꯀꯣꯏꯕ ꯅꯥꯛ ꯌꯦꯠꯇ ꯆꯥꯛꯈꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯏꯀꯩ ꯑꯃꯠꯇꯗꯒꯤ ꯂꯥꯟꯗꯥꯔꯒ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯃꯥꯏꯀꯩ ꯑꯅꯤ ꯐꯥꯡꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯑꯁꯣꯝꯗꯒꯤ ꯍꯥꯏꯕꯗꯤ ꯈꯥꯗꯒꯤ ꯑꯃꯗꯤ ꯑꯋꯥꯡꯗꯒꯤ ꯍꯦꯛꯇ ꯂꯥꯟꯁꯤꯟꯅꯔꯛꯂꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯗꯣ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ 3,000 ꯑꯁꯤ ꯈꯛꯇꯅꯗꯤ ꯈꯖꯤꯛ ꯈꯨꯌꯧꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯅꯥꯏ ꯑꯩꯅ ꯈꯟꯖꯩꯗꯣ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯅ ꯈꯨꯜꯂꯥꯛꯄ ꯃꯅꯤ ꯅꯪꯒꯤ ꯅꯕꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯂꯤꯕꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯃꯇꯪꯗꯤ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ ꯃꯍꯥꯛꯅ ꯐꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯃꯄꯥꯡꯒꯜ ꯊꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯨ ꯌꯥꯎꯅ ꯅꯍꯥꯛꯀꯤꯗꯃꯛ ꯄꯥꯃꯣꯝ ꯇꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯁꯤꯗꯗꯤ ꯃꯍꯥꯛ ꯃꯥꯏꯀꯩ ꯈꯥꯎꯋꯪ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯄꯣꯔꯦꯜ ꯈꯨꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯖꯔꯤꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯒꯤ ꯈꯨꯜ ꯑꯗꯨꯃꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡ ꯇꯥꯛꯍꯜꯂꯨꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯤ ꯍꯥꯏꯔꯒ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯨꯜꯂꯥꯛꯄꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯖꯔꯤ ꯃꯅꯤꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏ ꯄꯨꯔꯦꯟ ꯈꯨꯜꯗ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯕ ꯃꯈꯣꯏ 3,000 ꯑꯁꯤ ꯈꯛꯇꯒꯗꯤ ꯅꯣꯞꯇꯤ ꯅꯣꯞꯀꯗꯣꯔꯤꯕꯅꯤ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯝꯕꯥꯅꯅꯕ ꯂꯥꯟꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯁꯦꯝ ꯁꯥꯟꯅꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯅꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯗꯨꯗꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯕ ꯆꯍꯤ ꯆꯥ ꯀꯌꯥ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯆꯥꯛꯇꯨꯅ ꯉꯧꯗꯨꯅ ꯂꯩꯔꯒꯗꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯗꯣ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯅꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯟꯁꯤꯟꯅꯔꯒꯗꯣꯔꯤꯕꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯕ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯗꯕ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯄꯥꯔꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯅꯥ ꯐꯃꯨꯡ ꯊꯛ ꯑꯗꯨꯗ ꯃꯣꯟꯗꯣꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯤꯕ ꯂꯥꯏ ꯄꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯂꯩꯉꯥꯡ ꯆꯥꯕꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕꯁꯤ ꯃꯐꯤ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯦ ꯈꯨꯗꯩ ꯑꯃꯈꯛ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯐꯟꯊꯣꯛꯂꯒ ꯃꯊꯟꯅꯇ ꯇꯨꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯂ ꯑꯣꯏꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯇꯠꯇꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥꯗꯨꯅ ꯁꯤꯈꯤꯕꯒꯤ ꯐꯤꯕꯝ ꯃꯇꯧ ꯃꯍꯥꯛꯅ ꯃꯇꯝꯒꯤ ꯀꯥꯡꯂꯣꯟ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯨꯝ ꯇꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏ ꯄꯔꯤ ꯃꯃꯥꯏꯗꯨ ꯈꯥꯋꯥꯡꯗ ꯍꯥꯏꯗꯅ ꯍꯥꯏ ꯊꯪꯂꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯅꯤꯡꯁꯥ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤꯒꯨꯝꯕꯒꯤ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯅ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯍꯧꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯪꯂꯥꯅꯤ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯨꯛ ꯆꯥꯎꯅ ꯍꯣꯟꯇꯣꯛꯆꯔꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯂꯨꯔꯕ ꯑꯣꯏꯔꯦꯀꯣ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤ ꯈꯥ ꯋꯥꯡ ꯊꯛ ꯅꯤꯈꯠꯂꯛꯂꯝꯃꯤ ꯂꯥꯏ ꯄꯥꯔꯤ ꯐꯃꯨꯡꯗꯨꯗꯒꯤ ꯐꯠꯂꯝꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯑꯀꯣꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯀꯣꯛ ꯉꯥꯎꯔꯕ ꯑꯣꯏꯗꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯥꯗ ꯊꯝꯂꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯄꯗꯨꯗꯒꯤ
mahaki sana kaadudagi senthoragi ek senthorappa manairoi mayamna marang langnaramlibadu uri makoigi ningthawasida haisira hairoisira haisira hairoisira hair kanaraga layam manairoi ani homadu lai pari ubudu chenselai iningthau hayana kaidorabagi hayo aingonda karisu hairkriba karino iningthau ꯑꯩꯈꯣꯏꯒꯤ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤ ꯊꯛ ꯈꯥꯎꯋꯥꯡ ꯅꯤꯈꯠꯂꯛꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯁꯤꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯉꯩ ꯂꯥꯟꯃꯤ ꯀꯌꯥ ꯑꯁꯤꯡ ꯑꯁꯤꯒꯤ ꯆꯤꯡꯈꯥꯗ ꯇꯥꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃ ꯂꯥꯡꯒꯦ ꯍꯥꯏꯔꯒ ꯁꯤꯡ ꯑꯗꯣꯝꯗ ꯀꯥꯈꯠꯂꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯅ ꯃꯈꯣꯏ ꯈꯨꯠ ꯊꯥꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯥꯏꯈꯤꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯡꯂꯒ ꯂꯩꯖꯔꯝꯃꯤ ꯂꯥꯏ ꯄꯥꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯈꯨꯗꯤꯡꯃꯛ ꯁꯥꯐꯤ ꯂꯥꯟꯐꯤ ꯍꯧꯖꯤꯛꯃꯛ ꯁꯦꯠꯀꯗꯕꯅꯤ ꯅꯁꯥꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯂꯣꯏꯅꯕꯗ ꯅꯠꯇꯅ ꯅꯈꯣꯏꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯄꯥꯛꯂꯕ ꯌꯣꯠꯅ ꯃꯅꯝ ꯃꯃꯥꯏ ꯑꯣꯏꯕ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯗꯨ ꯁꯦꯠꯂꯛꯀꯗꯕꯅꯤ ꯊꯤꯜꯂꯕꯅꯤ ꯍꯦꯛ ꯇꯥꯎꯊꯈꯤꯕꯒ ꯃꯅꯥꯏꯔꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏ ꯁꯪ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯃꯍꯩ ꯃꯁꯥꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯆꯔꯤ ꯃꯅꯥꯏꯔꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯂꯥꯏ ꯄꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯖꯣꯜ ꯀꯌꯥꯁꯨ ꯄꯨꯁꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯇꯞ ꯇꯞꯅ ꯀꯤꯁꯤ ꯊꯥꯅ ꯁꯦꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯥꯏ ꯄꯥꯔꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯍꯦꯛ ꯇꯤꯡꯊꯣꯔꯛꯄꯒ ꯂꯥꯏ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯂꯩꯒ ꯁꯛꯃꯥꯟꯅꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯄꯤꯁꯜꯂꯛꯂꯤ ꯃꯅꯥꯏ ꯑꯃꯅ ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯏ ꯄꯥꯔꯤ ꯃꯌꯥꯗꯨ ꯀꯥꯊꯣꯛꯅ ꯀꯔꯤ ꯑꯩꯅ ꯄꯥꯏꯕ ꯈꯨꯠꯄꯝ ꯆꯞ ꯆꯥꯔꯕ ꯂꯩꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯃꯃꯥꯏ ꯅꯥꯀꯜ ꯅꯥꯝꯃꯅ ꯏꯄꯥꯛꯄ ꯅꯥꯀꯜ ꯅꯥꯝꯃꯅ ꯃꯅꯝ ꯄꯣꯟꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯒꯤ ꯈꯨꯠꯂꯥꯏꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯏꯅꯥꯔꯣꯏ ꯁꯥ ꯍꯥꯏꯗꯅ ꯁꯅꯥꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯍꯧꯖꯤꯛ ꯁꯅꯥꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯔꯥꯞꯄ ꯎꯔꯤꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯩ ꯂꯥꯟꯃꯤ ꯑꯃꯒ ꯐꯨꯗꯠꯅꯔꯤ ꯃꯌꯥꯝ ꯑꯗꯨ ꯀꯔꯝ ꯇꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯆꯤꯡ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯤꯡꯊꯅꯥꯟꯊꯔꯤꯕꯅꯣ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯈꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯃꯗꯨꯅ ꯂꯥꯛꯇꯨꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯔꯒ ꯂꯥꯟꯃꯤꯁꯤꯡꯕꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯤꯡꯊꯔꯤꯕ ꯁꯧꯗꯕ ꯁꯛꯇꯤ ꯑꯃ ꯃꯈꯣꯏ ꯍꯧꯖꯤꯛ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯟꯇꯣꯛꯅꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒ ꯆꯤꯡꯈꯥꯗ ꯇꯥꯔꯨꯔꯒ ꯀꯥꯈꯠꯂꯛꯄ ꯂꯥꯟꯃꯤꯒ ꯃꯁꯛ ꯃꯑꯣꯡ ꯃꯥꯟꯅꯗꯦ ꯆꯤꯡꯈꯥꯗ ꯇꯥꯔꯨꯔꯒ ꯀꯥꯈꯠꯂꯛꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯣ ꯀꯨꯆꯨ ꯑꯗꯣ ꯇꯥꯏꯐꯦꯠ ꯇꯥꯕꯒꯨꯝꯅ ꯂꯣꯏꯅꯃꯛ ꯇꯧꯏ ꯃꯌꯥ ꯍꯤꯒꯠꯄ ꯃꯈꯩ ꯃꯈꯣꯏ ꯎꯕꯗ ꯐꯟ ꯆꯣꯡꯁꯤꯟꯅꯔꯛꯂꯦ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯒꯣꯏ ꯀꯨꯜ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯗ ꯁꯅꯥꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯊꯣꯝꯊꯔꯛꯄ ꯑꯃꯗꯤ ꯈꯨꯟꯖꯥ ꯅꯤꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯗꯨꯅ ꯁꯟꯇꯣꯛꯅꯈ꯭ꯔꯦ ꯃꯤꯔꯥꯝꯂꯤꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅ ꯅꯥꯟꯊꯣꯔꯛꯄꯗ ꯂꯥꯟꯗꯥꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯜꯂꯛꯄꯗ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯂꯝꯒꯤ ꯏꯔꯣꯏꯁꯤ ꯁꯥꯡꯕꯒꯤ ꯃꯁꯤ ꯑꯆꯧꯕꯗꯨ ꯊꯥꯡꯀꯠꯂꯦ ꯍꯥꯏꯔꯒ ꯃꯥꯏꯀꯩ ꯈꯥ ꯑꯋꯥꯡꯗꯒꯤ ꯈꯣꯡꯅꯔꯛꯂꯤ ꯃꯅꯤꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯅꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯁꯤꯒ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯂꯦꯞꯂꯅꯤ ꯃꯅꯤꯅ ꯈꯨꯂꯥꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯕ ꯍꯧꯔꯒꯗ꯭ꯔꯥ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯃꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯁꯤꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯝꯕ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯛꯈꯤꯕ ꯂꯥꯂꯣꯡꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯂꯥꯟꯃꯤꯅ ꯀꯔꯝꯅ ꯂꯥꯟꯗꯥꯁꯟꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯒꯤ ꯂꯥꯂꯣꯡ ꯑꯗꯨ ꯃꯁꯤ ꯑꯗꯨꯅ ꯈꯨꯂꯥꯛꯄ ꯃꯅꯤ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯤꯕꯨ ꯅꯍꯥꯛꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯅꯥꯡꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨꯗꯅꯤ ꯈꯨꯂꯥꯛꯄꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯅꯤ ꯑꯗꯨꯅꯁꯨ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯌꯥꯝꯅ ꯐꯔꯦ ꯈꯨꯂꯥꯛꯄ ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯖꯔꯛꯂꯕ ꯅꯅꯥꯏ ꯑꯃꯒꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯌꯨ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤꯕꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏ ꯈꯨꯂꯥꯛꯄꯗꯨꯅ ꯃꯅꯤꯒꯤ ꯃꯔꯦꯡꯕꯥꯡꯗ ꯄꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯈꯨꯂꯥꯛꯄ ꯃꯅꯤ ꯀꯔꯤꯒꯤ ꯏꯅꯥꯏꯅꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯍꯥꯛꯅ ꯍꯦꯟꯅ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯈꯨꯂꯥꯛꯄ ꯑꯃꯈꯛ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯈꯥꯂꯦꯟꯊꯥ ꯇꯥꯕꯤꯒꯅꯨ ꯑꯩꯒꯤ ꯁꯤꯔꯕ ꯃꯇꯝꯗ ꯈꯨꯂꯥꯛꯄ ꯅꯍꯥꯛꯅ ꯄꯥꯡꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯈꯣꯡꯁꯥꯟꯕ ꯍꯧꯔꯅꯤ
mafam asigi lanmi singdo hau duna lakle hairaga mafam asigi uriba sauraba singjau purel khulgi na maning sing oiriba chingsang la ngambiya madi puren khungi khunja kaya na lairiba do madugi mai kai tamna lakpa hori matam asiri itha thajidan mani ne ihan hana sanglo mateng niruba khulakpa do amadi manairu sing kaya amaga loina makhoi gi mai kai tamna hausik lakla makhoi nak ni khulaka mani mashibo mani khulakpa aina ahal masang jaduna mateng ni zaruba mateng pangninda bagi sakong ulaki hairiba khulakpa doni karino itha thajadana ai mai kai tamna lakli basibo yaki matungda sangselak la yauk selak malani phaneam ni yami lanmi lising amaga samanga muki sangda oigani mahanga purik libadasu khulakpa mani ai ba khoi kharen kha tabi gano nangi mateng matam sana aina pangma ngamgani hai khidabagi damak ngakpi gani lauktup lakoi leitena hairabada ai khatna mateng pangma ngamloi dabadagi isada akiba pokpadagi hai khibani adubu haujikti itau tharon kun thangnabasi ge khulakpasina su mateng panglagani haina pawdo tabadagi ai su phanchong thoraktuna nahaki mateng pangma ngamgani haiduna thorlibasi ai khoi masel igi mari isil ina ngakti kanglop amatani ai khoina karigi amana ama mateng pangnar chalasi ai su nahaki mateng sirabasu sanglabasu thawai kubak ta hablaga panglage haiduna thoraklaban khulakpa kaya dungai ra banga siri mamangi matamda sagmai amukta su khangnadriba khulakpa ani asina ai gi mateng pangnabagi damakta sangsilak ani su mateng pangbugi sanglakiba khulakpa tharoladun itau haujikti itau no su ai gi damak khanbiduna khulaka mani gi mateng pangani haiduna lakpirabani tin thararoisi ngak leirabadi nongma pung phana ngalagan haujik thomjalasi phani do itau haina makhoyedo plap manana singadom del tamna lagli asom na sing sanglan ngambido nongan pung tar kamata masida karigumba gam hayuna kong thangma khola matai hayuna kom dige kakalaga mang likhalaga yengba matamda ori singa sige mai kai makong tamni yausil iba musin muba miyoi kanglu kaya do madu uda maya kangai mahak yengmani lagli ai khoi gi mateng phangna ba lagli lani kaya yausil lagli manai roi singado nan makai mafam asida lotunu lairamado komdudagi loina makakatnare hairaga makut thangkadana lauri harau sayamna ai khoi gi damak lani lakle ai khoi gi mateng pangba lakle haidan harau sayamna lauri sum tauna harau gi panthai laikhije puren khulgi mafam asida lairiba lani singamadi nipa sing makhoi khara dasu masagi safi lanpi laijabado sesin aduga timin talirung tenje pairi haiga singa sige nakal samlaga lakliba asung khul singdigi lami singa dugi marak makhoisu harau tayamna nungaiba phongdok yauksilak hauksikti amato oina landar kadabagi puren khulgi maikai tamlakai aduga singa sige singdolena puren khulgi nipi angang singa do pulap na makhoi le hori nipa manga turuk na akoi badu sangbire hairaga asomna puren khul asida lairariba singung manungi khulakpado maki kokhan tupi yapak masadu upli aduga mafi furit ina lolo bodo malitle hairaga khudai masu iman manthara bodo masilaga maki mareng bala du thangkhat laga leire saurbu utup nungdum kayana kisan bo yan boi taurara bodo manai roi manga amusu manakta leirari bani makhya chik mani gi sumang asidani mahakna thamdeng laga leiri basi kari haib inaisa nongshuk mai kaya somdagi phimu selpa kayana ai khoi gi puren khulda sigi mai kai tamna landana magi sem saduna lagli haiba sumdi sumleko sumlabari ining thau nong sumapung phana ngan silakle ai khoi lansing naba amadi oiregani ai khoi kamdau sige khulakba matang sida karam nabu thokadriba nakhoi so aujik safi lanpi selo lakli balani singado kayam di yama mali makhoi phaniam di yami adubu saurakpa amadi khangde mapung phana si uba ngamdribanina nakoi haujemak safi lanpi selo matik sabadu kutakulai paina gadabani afang ba khat gadabani lem amata thawa yar aduga khulak mani mahak na ai famna sina gadabani maku pharaga pure hairaga ai khuladu tamna magi masamanga kana kaklaga makak thli hairaga ai isinjak itha singaduda mak sibulai hau oina ba saigani
maki asiba haksang kaya lamlaki uwangi sa kaya da pijagan ay na no asum taw na puren khulgi lami singa dusu kudak da siam sak lami phanyam yami puren khul sige masi ekta mareng satra lairam ni mayam makoi su khul sige akoi bedagi nongsu mai ke sum thok ba horki mamang pang na thangnu la iba puren khulgi khula ka man amadi maki mating pangmina bala iba khula pa ani ado asum na hainari itaw khula pa adala iba sibo makoi gi su lami sem saduna leira ba mari masibo aikoina sungsoi soidina lanbiragadaबनी masagi mangthina aikoigi mangda song silakpaga sakmanarada itaw mani itaw khulakpa wani gidamak aikoina masimadi ngamlagani inaisa mang thajello augjimak nakoina aina ayaba pirabani thengnaba makoi amatta lemna thagano makhut makhong makuk tangkhai tana yangadabani kakhetgadabani Shukna hai badigi makut tangkat naga lau badigi nakal digi mana airo ising adus ekta timin tapa ibiyaw lerung tenjay na mafama sidigi kap kibiyaw makui gi lay sama pangal puthok li hai raga purial khol digi mari ekta kaksing sangu sandor ko gum thot liba lami mayam mar adu thomchen kri maikai ama khakta dagi lak liba sinung shu maikai shom digi adu ponen khulgi lami sing sing makoi gi khulla sigi pulapna sangu oina thoba ka male hai raga matai da su lamna sandu han krabat pulak mai kai akum dagi posale hairga makhui sibu hatna ba haida adu ashomgi khuda ko sigi mapa mapu hamta dagi sanrakpa lawa sisu araiba amadinati makhoi lami maron ni thaje lagli basi ahan bada timen ta pai be lami maron ama thaje adu ani sobada thang sang pai be lami adu ahum soba tong adom dagi lerung tenjai pai be lami kayan masigi matung dana khulak pa ahum masina nai khai raktuna makhoi puren kholla sibu khudum saliba maku oiriba khulak padu thiba laqiba lami singa su araiba nati makhoi mai kai amata ta khulai ro tammanati makhoi mai kai mari makta loin ma khulai ro tamnu midieng tamnu tongang lami khara su thamlibani akoi badi lan sing laklabadi matang sana ngak thok pangam hona ba haina asum na kamdauri puren khulla tudagi thorak li mahak su jawruba utu ado maduda nungdum utum kaya yale hairga tholak ibani makau pung na nokna masamu na gawang sauri insaba amasi mangai mang thok libad dam haidana ha makoi hausik law thatkana sathok patare dana makoi ama kalem na tharo lak iba lami sing na sisu mang atoba khullama digi mateng niru tuna lak oiraman makoi ge poren khol gi hingja huriba matat mataduna lansing lak pangam gada banati ai khoi gi itakta karibu tawsarugani phamdum phamtok le hairaga makoi bu kumhai oin yeng basi mangai nakoi kauno poren khulaka mani ai gi pham sinagada bana hausikti asum la do matang songarpana khulak pa ahu maduna shu poren khulgi thorak liba mathong maram khangda lami kaya suma koina tamthi ba mong da hatukla asi khatta sunata nong sima pong pha na ngalak ilabanina amaga sumayek seng unaba horakli khulak ama khoi ahumdi sagol amamam dani tonglega lakli makhoi ni yenglo matamda amaga fangne heta sau sana poren khulla sirigi zoro on thar pa khai thar ko gomna lami kaya ma sulak ahan bada khulaka mani asi gari ba thok laga ba haira pakacharani manga pakali basi masama ki oina di akiba laiba nati mateng pangbirag iba khulak pa ani asibu shoki gadra shigi gadra ngam ki gadra haina masibu mahak na mathamoy de pakachari sumna sukhali khulak pa ani asibu ngak sinna aswai ngam yahon da ba khaib sina ai gi lengdra ithauda ngam oina ngakpi sembi bataban aduga aina hausik makhoi ba lamjing gadori basina poren khulgi khun manu somla masibu ngam gi gadrani yakhiroi poren khulgi khunum de sangba yakhiroi kaksing sagum saubugum na lami kaya khulla sida lairi ai khoina khulla sida na pura changsi lo batara bari mai kaya kaya question lani lising thomjelaktun ai khoi siba ta bari kaino musai ma khaidi mamga mamani karimata ma yek sing na ukidabani hausik ngan thorak lo mayam china khulak pa ni sumidiang samkhai bi khulak pa ni dusu akoi badu di yeng bahor
ꯎꯔꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯉꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯉꯥꯏꯔꯤ ꯃꯁꯥꯃꯛꯇ ꯃꯇꯠ ꯀꯛꯅ ꯁꯤꯕ ꯈꯣꯡꯒꯥꯏ ꯌꯥꯎꯈ꯭ꯔꯕꯗꯣ ꯍꯧꯖꯤꯛ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯟꯃꯤ ꯐꯥꯎꯕ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯐꯔꯦ ꯐꯔꯦ ꯍꯥꯏꯅ ꯂꯥꯟꯁꯤꯡꯅꯔꯤ ꯂꯝꯕꯥꯅꯔꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯅꯔꯤ ꯂꯩꯃꯥꯏꯗ ꯇꯥꯅ ꯑꯁꯤꯕ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯀꯦꯜꯂꯒ ꯇꯥꯔꯕꯗꯁꯨ ꯃꯀꯣꯛ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯅ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯇꯠꯂꯒ ꯃꯉꯛ ꯀꯛꯂꯒ ꯁꯤꯈꯤꯕ ꯌꯥꯎꯔꯕꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯥꯡ ꯑꯃ ꯃꯥꯔꯒ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯝꯕꯥꯅꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯃꯅꯤ ꯃꯍꯥꯛꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯈꯨꯂꯥꯛꯄ ꯑꯅꯤꯗꯨꯁꯨ ꯃꯉꯥꯏꯔꯤ ꯃꯈꯣꯏꯒꯤ ꯄꯨꯔꯦꯟ ꯈꯨꯜ ꯑꯁꯤꯒꯤ ꯊꯣꯔꯛꯂꯤꯕ ꯂꯥꯟꯃꯤ ꯈꯛꯇ ꯅꯠꯇ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯂꯥꯟꯃꯤ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯤꯠꯀꯗꯣ ꯌꯥꯝꯅ ꯀꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯔꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯊꯥꯔꯣꯅ ꯏꯇꯥꯎ ꯈꯨꯂꯥꯛꯄ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯃꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ ꯈꯨꯂꯥꯛꯄ ꯃꯅꯤꯅ ꯈꯨꯂꯥꯛꯄ ꯑꯅꯤꯃꯛ ꯃꯁꯤ ꯃꯪꯂꯗꯤ ꯇꯥꯏꯕꯪꯅꯤ ꯑꯀꯔꯝꯕ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤ ꯑꯍꯛꯄ ꯃꯤꯁꯩꯒꯤ ꯂꯩꯈꯤꯕ ꯁꯥꯂꯥ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯄꯥꯜꯂꯗꯨꯅ ꯑꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯑꯇꯣꯞꯄ ꯈꯨꯂꯥꯛꯄꯗꯨꯅ ꯅꯠꯇꯦ ꯈꯨꯂꯥꯛꯄ ꯃꯅꯤ ꯏꯇꯥꯎ ꯊꯥꯔꯣ ꯅꯍꯥꯛꯁꯨ ꯇꯥꯕꯤꯌꯨ ꯃꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤ ꯑꯔꯥꯏꯕ ꯑꯃꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯜ ꯑꯃꯈꯛ ꯉꯨꯔꯪ ꯉꯪꯅ ꯃꯈꯣꯏ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯃꯥꯏꯀꯩ ꯑꯋꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯎꯔꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯄꯔꯦꯡꯒꯤ ꯁꯥꯅ ꯁꯟꯗꯣꯛꯅ ꯄꯨꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯃꯑꯣꯡ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯃꯤꯅ ꯂꯥꯏꯔ ꯈꯪꯗꯕ ꯀꯥꯡꯂꯨꯞꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯔꯛꯂꯤꯕꯗꯣ ꯄꯨꯔꯦꯟ ꯈꯨꯜꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯟꯇꯣꯛꯇꯅ ꯂꯥꯛꯂꯤꯕ ꯈꯨꯂꯥꯛꯄ ꯃꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯁꯤꯡ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯣ ꯃꯈꯣꯏꯕꯨ ꯑꯣꯏꯅ ꯁꯑꯣꯡ ꯁꯥꯗꯥ ꯃꯦꯟ ꯃꯥꯟ ꯇꯥꯗꯕꯗꯨ ꯑꯣꯏꯅ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯀꯌꯥꯅ ꯂꯝꯕꯥꯅꯔꯤꯕ ꯃꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯗꯨꯗꯒꯤ ꯈꯨꯂꯥꯛꯄ ꯃꯅꯤꯅ ꯂꯥꯟꯃꯤ ꯁꯥ ꯃꯥꯏꯀꯩ ꯑꯋꯥꯡꯂꯣꯝꯗ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯑꯋꯥꯡꯂꯣꯝꯗ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯀꯩ ꯑꯋꯥꯡꯂꯣꯝꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯇꯤꯃꯦꯟꯇꯥ ꯁꯥꯡꯅ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯅ ꯃꯈ꯭ꯌꯥ ꯆꯤꯛꯂꯒ ꯂꯩ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯁꯑꯣꯡ ꯁꯥꯗꯥ ꯑꯁꯤꯃꯛꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯥꯕꯥꯅ ꯁꯨꯝ ꯍꯦꯛ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯩꯈꯣꯏ ꯃꯅꯤꯂꯣꯏ ꯃꯁꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯔꯨ ꯆꯦꯟꯕꯒꯨꯝꯅꯁꯨ ꯇꯧꯏ ꯃꯈꯣꯏꯒꯤ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯌꯨꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯊꯠꯂꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯄꯩ ꯑꯣꯏꯅ ꯌꯣꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯅꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗ ꯄꯨꯔꯦꯟ ꯈꯨꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯒꯤ ꯈꯨꯂꯥꯛꯄꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇꯗ ꯑꯣꯏꯅ ꯄꯨꯂꯞ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯨꯅ ꯂꯝꯕꯥ ꯁꯦꯜꯂꯛꯄꯗꯨꯗꯒꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯈꯨꯠ ꯊꯥꯅꯔꯝꯕꯗ ꯇꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯇꯉꯛ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯨꯠ ꯅꯥꯝꯃ ꯇꯠꯄ ꯃꯈꯣꯡ ꯅꯥꯝꯃ ꯇꯠꯄ ꯀꯣꯡꯒꯥꯏ ꯑꯗꯨ ꯃꯁꯤꯗ ꯃꯈꯣꯏ ꯊꯑꯣꯏꯅ ꯌꯦꯡꯁꯟꯅꯔꯨꯕ ꯇꯧꯗꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯄꯨꯔꯦꯟ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞꯅ ꯀꯗꯥꯏꯗꯒꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯌꯣꯝꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯃꯁꯤ ꯃꯅꯤꯅ ꯄꯨꯔꯛꯄ ꯂꯥꯟꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯗꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯑꯗꯨ ꯄꯨꯔꯦꯟ ꯈꯣꯝꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯂꯦ ꯄꯨꯔꯦꯟ ꯈꯣꯝꯗꯒꯤ ꯐꯨꯗꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥꯅꯔꯤ ꯄꯨꯔꯦꯟ ꯈꯨꯂꯥꯛꯄ ꯃꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯈꯨꯂꯥꯛꯄ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯤ ꯑꯁꯣꯝꯗꯒꯤ ꯃꯅꯤꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯔꯦꯟ ꯈꯨꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯈꯨꯂꯥꯛꯄꯗꯨꯁꯨ ꯀꯔꯤ ꯍꯥꯏꯕ ꯈꯨꯂꯥꯛꯄ ꯃꯅꯤꯅ ꯂꯥꯏꯒ ꯄꯥꯡꯀꯛ ꯑꯣꯏꯗꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯂꯥꯟꯗꯥꯅꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯔꯦ ꯍꯥꯏꯕ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯣ ꯊꯤꯜꯂꯕꯅꯤ ꯂꯥꯟꯃꯤ ꯁꯥ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅ ꯁꯟꯗꯣꯛꯂꯣ ꯍꯥꯏꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯣꯝꯁꯤꯜꯂꯦ ꯍꯥꯏꯔꯒ ꯈꯨꯂꯥꯛꯄ ꯃꯅꯤꯒꯤ ꯀꯥꯡꯂꯨꯞꯁꯨ ꯍꯥꯠꯀꯗꯕꯅꯤ ꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯥꯏꯔꯣꯏ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯈꯨꯂꯥꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯄꯨꯔꯦꯟ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯃꯅꯤꯒꯤ ꯀꯥꯡꯂꯨꯞꯇꯁꯨ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇꯁꯨ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯦ ꯀꯔꯤ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯗꯁꯨ ꯂꯥꯟꯗꯥꯔꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯍꯥꯏꯕ ꯊꯤꯜꯂꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤ ꯐꯥꯠꯂꯣ
ꯈꯨꯜꯒꯤ ꯈꯣꯟꯖꯦꯜ ꯑꯁꯣꯝꯗ ꯃꯍꯥꯛꯅꯁꯨ ꯎꯔꯦ ꯌꯦꯡꯕꯗ ꯁꯛꯐꯝ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯂꯥꯟꯃꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯗꯣ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯈꯨꯂꯥꯛ ꯑꯃꯅꯤꯗꯨ ꯎꯔꯦ ꯃꯍꯥꯛꯀꯤ ꯃꯔꯣꯜꯗ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯌꯥ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯁꯤꯡꯅꯔꯛꯂꯤꯕꯁꯤ ꯃꯁꯤ ꯂꯩꯔꯤꯉꯩꯗ ꯈꯨꯂꯥꯛ ꯑꯃꯅꯤꯒ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯥꯅꯕ ꯌꯥꯈꯤꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯃꯔꯣꯜ ꯏꯔꯣꯜꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯩꯇꯩ ꯃꯔꯣꯟ ꯈꯪꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯑꯇꯣꯞꯄ ꯈꯨꯜ 10ꯗꯒꯤ ꯃꯩꯇꯩ ꯂꯣꯟ ꯈꯪꯕ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯊꯪ ꯉꯥꯏꯍꯥꯛꯇꯪ ꯖꯨꯖꯥ ꯍꯥꯏꯗꯨꯅ ꯇꯧꯅꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯏ ꯈꯨꯂꯥꯛꯄ ꯑꯩ ꯃꯩꯇꯩꯂꯣꯟ ꯈꯪꯖꯩ ꯅꯪ ꯃꯩꯇꯩꯂꯣꯟ ꯈꯪꯏ ꯑꯗꯨꯗꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥꯛꯅ ꯈꯨꯂꯥꯛ ꯑꯃꯅꯤꯗ ꯈꯨꯂꯥꯛ ꯐꯩꯗ꯭ꯔꯤꯉꯩꯅ ꯄꯥꯎ ꯁꯦꯜꯂꯤ ꯍꯥꯏꯗꯨꯅ ꯆꯠꯂꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯝꯕꯥꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕꯁꯤꯗ ꯄꯨꯂꯞ ꯌꯣꯝꯁꯤꯟꯅꯔꯒ ꯂꯥꯟꯗꯥꯔꯁꯤ ꯍꯥꯏꯈ꯭ꯔꯣ ꯊꯤꯟꯊꯔꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯞ ꯌꯣꯝꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯪꯈ꯭ꯔꯤꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯁꯤ ꯇꯨꯝꯕ ꯇꯥꯔꯦ ꯆꯠꯂꯨ ꯑꯒꯅꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯍꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯑꯩ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯄꯅꯦ ꯈꯨꯂꯥꯛ ꯐꯩꯗ꯭ꯔꯤꯉꯩ ꯈꯨꯂꯥꯛ ꯑꯃꯅꯤꯗ ꯂꯝꯕꯤ ꯊꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯦ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯂꯥꯛ ꯑꯃꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯧꯔꯛꯂꯦ ꯈꯨꯂꯥꯛ ꯑꯃꯅꯤ ꯃꯩꯇꯩ ꯃꯔꯣꯟꯗ ꯉꯥꯡꯂꯛꯄꯗꯨꯗ ꯃꯅꯤ ꯃꯉꯛꯇꯅ ꯊꯪꯉꯛꯇꯅ ꯌꯦꯡꯉꯤ ꯎꯔꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯅꯥꯏꯔꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯈꯪꯏ ꯀꯔꯤ ꯅꯍꯥꯛ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯈꯨꯂꯥꯛ ꯑꯃꯅꯤ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯔꯤꯕ ꯈꯨꯂꯥꯛꯄ ꯐꯩꯗ꯭ꯔꯤꯡ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃꯈꯛ ꯆꯦꯜꯂꯤ ꯀꯔꯤ ꯄꯥꯎ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯝꯕꯥꯅꯕ ꯂꯥꯟ ꯆꯤꯡꯅꯕꯁꯤ ꯇꯣꯛꯂꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯂꯝꯕꯥꯅꯔꯛꯂꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕꯁꯤꯗ ꯄꯨꯂꯞ ꯌꯣꯝꯁꯤꯟꯅꯔꯒ ꯂꯥꯟꯗꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯅꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯈꯨꯂꯥꯛꯄ ꯑꯅꯤ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯑꯅꯤ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯛꯏ ꯑꯗꯨꯝꯅ ꯐꯔꯒꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯑꯀꯣꯟꯅ ꯉꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯅ ꯑꯃꯨꯛ ꯃꯔꯣꯜ ꯐꯥꯎꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯆꯦꯜꯂꯛꯂꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯃꯗꯨꯒ ꯈꯨꯂꯥꯛꯄ ꯐꯩꯗ꯭ꯔꯤꯡ ꯍꯥꯏꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯈꯨꯂꯥꯛꯄꯁꯤꯗ ꯇꯝꯃꯤ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏ ꯂꯦꯞꯇꯅ ꯂꯩꯔꯒꯅꯨ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯂꯤꯁꯤꯡ ꯀꯌꯥꯅ ꯂꯥꯟꯗꯥꯅꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗ ꯅꯈꯣꯏ ꯌꯣꯝꯁꯜꯂꯨ ꯁꯤꯕ ꯀꯤꯒꯅꯨ ꯅꯪꯒ ꯀꯛꯂꯒ ꯅꯈꯨꯠ ꯀꯛꯂꯒ ꯁꯤꯕ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇꯅ ꯍꯤꯡꯀꯠꯂꯛꯂꯒ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯂꯒꯗꯕꯅꯤ ꯑꯀꯣꯏꯕꯁꯤꯗ ꯀꯌా ꯌꯥꯎꯔꯤꯕꯁꯤ ꯌꯦꯡꯉꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯐꯒꯅꯤ ꯈꯨꯂꯥꯛꯄ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯒ ꯍꯦꯛꯇ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯁꯤꯒꯅꯤ ꯅꯥꯒꯅꯤ ꯈꯪꯗꯕ ꯂꯥꯟꯃꯤ ꯀꯌꯥ ꯂꯤꯁꯤꯡ ꯄꯨꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯀ꯭ꯔꯛ ꯏꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯗꯣ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯁꯣꯝ ꯑꯋꯥꯡ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯈꯨꯂꯥꯛ ꯑꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯗꯤ 5,400 ꯈꯛꯇ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯣꯝꯁꯤꯜꯂꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯁꯣꯝꯗꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯀꯟꯅ ꯂꯥꯟꯗꯥꯅꯔꯝꯃꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜ ꯊꯛꯇꯅ ꯆꯤꯡꯁꯥꯡ ꯂꯥꯟꯉꯝꯃꯤ ꯑꯗꯨꯗꯤ ꯃꯁꯥꯒ ꯊꯛꯅꯐꯝ ꯀꯩ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯁꯣꯏ ꯉꯥꯝ ꯌꯧꯕꯤꯗꯕ ꯐꯔꯒꯅꯤꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯅꯁꯨ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯎꯔꯕꯅꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯗꯥꯅꯔꯤꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈꯤꯕꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯌꯦꯡꯐꯝ ꯈꯪꯗꯕ ꯃꯈꯩ ꯁꯥ ꯃꯌꯨꯡ ꯌꯥꯔꯤꯕꯗꯨ ꯎꯔꯝꯃꯤ ꯁꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯔꯛꯇ꯭ꯔꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯂꯩꯔꯤ ꯅꯨꯃꯤꯠꯅ ꯀꯣꯛꯊꯣꯛ ꯋꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤꯀꯣ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯑꯁꯤ ꯂꯥꯟꯁꯤꯡꯅꯔꯤꯕ ꯂꯥꯟꯗꯥꯅꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯁꯅꯥꯈꯣꯜꯒꯤ ꯃꯤꯑꯣꯏ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯟꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯒꯤ ꯉꯥꯛ ꯁꯦꯜꯂꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯦꯜꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏ ꯄꯥꯂꯤ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯥꯏꯉꯝ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯁꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯇꯅ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯕ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯔꯕꯅꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯨꯅ ꯁꯒꯣꯜ ꯑꯃꯈꯛ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯂꯥꯏꯉꯝ ꯇꯨꯈꯤꯌꯥꯎ ꯆꯨꯡꯕꯅꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯉꯧꯔꯨꯅꯕꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯑꯗꯣꯝꯗꯒꯤꯁꯨ ꯃꯅꯥꯏꯔꯣꯏꯁꯤꯡꯅ ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯂꯥꯏꯉꯝꯒꯤ ꯁꯒꯣꯜ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯊꯥꯖꯔꯛꯈꯤꯕꯅꯤ ꯑꯊꯤꯡꯕ ꯂꯩꯇꯅ
Laingamgi manakta sagol adu yawrabada sagol adu manaton pipi kamna nisa soradu sauna hori yamna wana karong adu su thorakli hairaga ipagi bo masigi sagol asigi haidani yew laingam baba masi aigi khunya sa sagol aina marup amaga loina duna pi khraba amuk halak aigi ngawru nabi kari lairaba nanga aigi maika yamuk tamna lakpadi itaw lai paridu khudong thibaga nang hawrabara itaw maha khudong thiba nangba ngamangadaba niramlina sida kana lairoi kari lairabagi aingona hairodana ngawru nabi ado maki mangakta thiyamani yasilak ibado madu laingam maduda rigi taksini yengu haibagi matagum ingit pirakli laingam nasu ngawru nabagi mangak samla siriba yasiliba phiyadu hek lokthokpaga tha lauraba hangama suai kayo sanglaba sena sibang ama thupsilaga leiramnibadu oi pok long lai mai tai madu laingam na khunkali madu phaka matamda maitei ariba maitei mayekta mu angang mana iraga lakribadu laingam oi karong sumanak sang silga yeng laingam na kare itaw lai parina masima irakli bra baba karong ibagi bango karino hairiba sibo baba ai khoi miram lensi kadai ai gona pirao karong na paikri aduga karong na mathang yeng parakle madudagi khangli karong amadi laingam yam kina pakat amaga loina yeng miram lena sida asi laibak adu kaiduna asi laibak adudagi asi ba thawai mirel masing thingamna lansing narek lambana rari lai parina khudum chanduna lairariba singoi khulla sida su awawa mayu yai mi marak lai marak menman ta da thawai kayana lambana rak lei lansing narak lei aduna na koisu section layu yarabadi khulla dagi thadok le hairaga to pa safaga da mafamda matam khare li yenghalningi laihaningi haina siba odu tharak liba madu paru wala taro madadi masam madu chap yungkre lainga madu sumangai imung adom dagi ngawru nabi sagol lakli pau tabada api sanadu sumanawi bi ani hom dagi sentu narak laingam na pairaga mapaga makoyani ni yenguna leiram ni seba odo karino hai khaji mama dana pawa thukli ban api sanadu su maksu mapa karong na picnic ngai da takti khiba dun hairi ban parka matam na maksu khangli tu khyau sum khibani api sanadi kari haiba baba mipa kari noi khoi tawgada basibo kari bu tawru gani gi kari gi khullasi thadok laga chat kada ai khoi ting phudok mafam masidagi lengna laigada ban akoi basida ai khoina ngak sinna laigani kari din sa thirgano aduga itaw lai pari seba o sidadi mahana karamna asi leba kai banu haibugi maramdi yakti masina kadai fawba achumba itaw lai pari na tharakpa serol oiriba sana karong ipagi bango laingam ipagi bema pisana munna taro asi leba kaiba hairabasi tasengna kairama tarabadi phagi thabakti oiraroi asiba kauba khoyum lai matik mayai lairabadu maithiba piri hairaga khudum sanba oiram lagani kanagomba khoyum lai matik kallaba amana asi leba to madudagi asi leba adu kairak pasung soy na oigan masinatna asi leba kainingai gi maram laiti asi thongak pi lai rembi asi leba adu senariba asi ningthau asi lai aduna kaido nungda makhoina ngak seriba asi leba adu soi ngam halai kari tawani pari lai ngam nama hoina nauna khonda aduna lairiba khulladuda masi khangan rabadi yar ai sunumit kharani di masi pot haduna laiki haina khanmani ai bu hausi mai kai adomda salpatari bran laingam baba sapi khragan ai kai adom tamnadi mai kai adom tamna safa matamda lambi lama khanga khudong thiba thoklaraba yai madugi mutta ai ngawru nabi sagola sida sebawa ma iri hairaga nauna khundaduna lairiba khulladugi mai kai tamna sebawa si thaki gadrabani makoi nauna khundariba khulladu kai khul kaupagi haibid ai khangri ai gi sagol ngawru nabi hana tamya thel khul ani sub oina taramba madugi nongsup singadu lale hairaga
ꯅꯧꯅ ꯈꯨꯟꯗꯥꯗꯨꯅ ꯅꯧꯅ ꯈꯨꯟ ꯄꯥꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯕꯅꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯅꯍꯥꯛꯅ ꯑꯃꯨꯛ ꯈꯣꯡꯁꯥꯟꯒꯗꯕꯅꯤ ꯍꯥꯏꯔꯒ ꯂꯥꯏꯉꯝ ꯑꯗꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯆꯦꯅꯥ ꯁꯦꯕꯥꯡ ꯑꯃꯠꯇꯁꯨ ꯂꯩꯔꯗ꯭ꯔꯤ ꯑꯗꯨꯒ ꯏꯅꯅꯕ ꯃꯨꯛ ꯑꯃꯠꯇꯁꯨ ꯂꯩꯔꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏ ꯄꯔꯤꯅ ꯏꯔꯛꯂꯤꯕ ꯁꯦꯅꯥ ꯁꯦꯕꯥꯡ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯔꯕꯗꯣ ꯃꯗꯨ ꯃꯅꯝ ꯊꯣꯛ ꯑꯣꯟꯊꯣꯛꯂꯤ ꯃꯅꯝ ꯑꯗꯨꯗ ꯃꯨꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯌꯥꯃꯥꯡ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯌꯦꯠ ꯊꯥꯡꯕꯩꯗꯨ ꯀꯛ ꯂꯥꯎꯅ ꯆꯤꯛꯈꯠꯂꯤ ꯏ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯞꯊꯣꯛꯂꯛꯏ ꯃꯈꯨꯠ ꯑꯗꯨ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯍꯥꯏꯔꯒ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯒꯤ ꯏ ꯑꯉꯥꯡꯕꯗꯨꯅ ꯃꯨꯛ ꯁꯥꯔꯒ ꯃꯌꯦꯛ ꯂꯥꯅ ꯆꯥꯎꯅ ꯏꯔꯔꯤ ꯑꯁꯤ ꯂꯩꯕꯥꯛ ꯀꯥꯏꯔꯦ ꯐꯠꯇꯕ ꯂꯥꯏꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯟꯗꯥꯔꯛꯂꯤ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯆꯥꯅ ꯂꯩꯔꯔꯣ ꯆꯦꯕꯥꯎ ꯊꯥꯔꯛꯂꯤꯕ ꯀꯥꯔꯣ ꯍꯥꯟꯅ ꯀꯤꯁꯜꯂꯛꯂꯤꯕ ꯐꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯁꯤꯗ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯀꯌꯥꯃꯨꯛ ꯄꯦꯟꯅ ꯄꯤꯖꯔꯦ ꯍꯥꯏꯔꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯔꯨꯝ ꯊꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯉꯧꯔꯨꯅꯕꯤ ꯁꯒꯣꯜ ꯑꯁꯤ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯉꯝ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯤꯄꯥꯏ ꯊꯕꯥꯏꯕꯅ ꯄꯤꯛꯊꯔꯕꯅꯤ ꯀꯔꯤꯅꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯃꯄꯥꯗꯨꯕꯨ ꯀꯧꯏ ꯃꯄꯥ ꯇꯥꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯈꯜ ꯀꯥꯏꯗꯨꯅ ꯊꯝꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯕꯗꯒꯤ ꯀꯥꯔꯣꯡꯗꯤ ꯍꯧꯖꯤꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯪꯗ꯭ꯔꯕꯅꯤ ꯑꯀꯥꯎ ꯄꯨꯔꯩ ꯆꯟꯈ꯭ꯔꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯄꯥꯡꯒꯜ ꯈꯔ ꯑꯗꯨ ꯀꯩꯖꯤꯡ ꯂꯥꯏ ꯍꯧꯕꯒꯤ ꯂꯩꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯃꯤꯆꯝ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯔꯕꯅꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯁꯤ ꯃꯍꯥꯛꯅ ꯁꯦꯕꯥꯎ ꯏꯔꯒ ꯊꯥꯈ꯭ꯔꯤꯕꯁꯤꯗ ꯀꯥꯔꯣꯡ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯤ ꯃꯁꯤꯕꯨ ꯄꯨꯔꯨꯝꯊꯦꯜ ꯌꯧꯕꯗ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯤ ꯁꯤꯝꯂꯥꯗꯨꯅ ꯎꯔꯒꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯈꯟꯒꯗꯧꯔꯤꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤꯕ ꯄꯨꯔꯦꯟ ꯈꯨꯂꯥꯛꯀ ꯃꯅꯤꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯁꯤꯡꯅꯨꯡ ꯃꯅꯨꯡꯒꯤ ꯈꯨꯂꯥꯛꯄ ꯂꯥꯟꯃꯤ ꯀꯌꯥꯗꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏ ꯂꯥꯟꯁꯤꯡꯅꯔꯤꯕ ꯂꯥꯟꯕꯥꯅꯔꯤꯕꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗꯦ ꯍꯦꯛ ꯂꯥꯟꯃꯤ ꯁꯒꯣꯝ ꯁꯥꯅ ꯌꯣꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯄꯨꯔꯦꯟ ꯈꯨꯂꯥꯛꯀ ꯃꯅꯤꯒ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯧ ꯍꯩꯈ꯭ꯔꯕ ꯃꯆꯦꯡ ꯊꯧꯈ꯭ꯔꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯉꯛ ꯀꯛꯂꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯀꯛꯂꯕꯁꯨ ꯍꯤꯡꯒꯠꯂꯛꯄꯅꯤꯅ ꯂꯥꯟꯃꯤ ꯃꯌꯦꯡ ꯇꯥꯕꯗꯤ ꯑꯣꯏꯔꯝꯗꯦ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯈꯨꯂꯥꯛꯄ ꯐꯩꯔꯪ ꯍꯥꯏꯔꯤꯕꯁꯤ ꯃꯅꯥꯏꯔꯣꯏ ꯀꯌꯥꯗꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯐꯤꯕꯝ ꯑꯃꯅꯤ ꯆꯣꯡꯁꯤꯟꯗꯅ ꯌꯣꯡꯅꯥꯎ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯏꯗꯤ ꯂꯝꯕꯥꯅꯔꯛꯈꯤꯕꯁꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯂꯥꯟꯁꯤꯡꯅꯔꯤ ꯂꯣꯏꯕ ꯈꯝꯕ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯅꯥꯏꯒꯗꯧꯔꯤꯕ ꯍꯧꯖꯤꯛ ꯂꯝꯕꯥꯅꯔꯤꯕꯁꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯜꯂꯦ ꯍꯥꯏꯔꯒ ꯃꯤꯔꯝꯂꯦꯟ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯂꯔꯤꯕꯗꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯎꯔꯦ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯖꯤꯛ ꯂꯞꯇꯛꯅ ꯀꯤꯔꯨꯝ ꯐꯝꯃꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯄꯥ ꯇꯣꯂꯦꯟ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯤ ꯃꯁꯥꯒꯁꯤ ꯃꯁꯤꯡ ꯐꯨꯗꯣꯛꯅ ꯑꯁꯥꯎ ꯄꯔꯩꯅ ꯉꯔꯪ ꯉꯥꯡꯉꯤ ꯃꯍꯥꯛ ꯃꯁꯤꯡ ꯐꯨꯗꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤꯕꯨꯅꯤ ꯊꯋꯥꯏ ꯂꯥꯛꯄꯅ ꯀꯤꯔꯤꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯃꯃꯤꯠ ꯍꯦꯛ ꯁꯤꯡꯂꯛꯄꯒ ꯃꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯃꯆꯤꯜꯗꯗꯤ ꯁꯣꯟꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅ ꯏꯆꯥꯅꯤꯄꯥ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯆꯥꯎꯔꯦꯟ ꯐꯥꯖꯤꯟꯅꯕ ꯇꯧꯈ꯭ꯔꯤꯕꯗꯣ ꯃꯁꯤꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥ ꯏꯆꯥ ꯊꯋꯥꯏ ꯂꯥꯛꯄꯁꯤꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯍꯟꯕ ꯌꯥꯈꯤꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯕꯗ ꯎꯔꯛꯂꯤ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯑꯣꯏꯔꯒꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇ꯭ꯔꯤꯕ ꯑꯩꯕꯨ ꯇꯠꯇꯅ ꯀꯥꯏꯍꯧꯈꯤꯕ ꯑꯩꯕꯨ ꯇꯠꯇꯅ ꯂꯥꯟꯁꯤꯡꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕ ꯆꯤꯡꯒꯣꯏ ꯈꯨꯜ ꯍꯥꯏꯕꯗꯨꯒꯤ ꯂꯥꯏꯅ ꯃꯤ ꯁꯥꯗꯨꯅ ꯃꯤꯒꯤ ꯂꯪꯉꯣ ꯂꯪꯗꯥꯏ ꯂꯧꯗꯨꯅ ꯂꯩꯕ ꯃꯄꯥꯡ ꯃꯔꯤ ꯄꯥꯟꯕ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯏꯟꯊꯣꯔꯛꯈꯤꯕ ꯂꯩꯉꯥꯡ ꯆꯥꯕ ꯍꯥꯏꯕꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯟꯕ ꯇꯥꯔꯦ ꯃꯍꯥꯛ ꯅꯠꯇꯅ ꯑꯁꯤ ꯂꯥꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯆꯦꯜꯍꯟꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯀꯅꯥ ꯂꯩꯇꯦ ꯂꯩꯉꯥꯡ ꯆꯥꯕ ꯅꯠꯇꯅ ꯑꯇꯩ ꯑꯣꯏꯔꯔꯣꯏ ꯑꯩꯅ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯕꯗꯁꯨ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯈꯪꯂꯤ ꯑꯗꯨꯗꯤ ꯂꯩꯉꯥꯡ ꯆꯥꯕꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯝꯕꯥꯅꯒꯗꯕ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯝꯂꯦꯟꯒꯤ ꯈꯜ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯟꯍꯟꯕ ꯉꯝꯕꯗꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯒꯅ ꯀꯔꯤꯃꯨ ꯑꯣꯏꯒꯗꯧꯔꯤꯕ ꯂꯩꯉꯥꯡ ꯆꯥꯕ ꯈꯣꯌꯨꯝ ꯂꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯏ ꯑꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯒ ꯁꯥꯃꯌꯨꯡ ꯌꯥꯒꯗꯕꯒꯤ ꯃꯥꯏꯀꯩ ꯍꯣꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯌꯥꯀꯥꯏ ꯍꯩꯕ ꯅꯍꯥꯛꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯅꯤ ꯑꯅꯤ ꯑꯁꯤ
ꯑꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯣꯔꯦꯟ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯤ